ꯊꯥꯒꯠꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ All Manipur nupi lupna petrol amasung pochai gi mamal hengatlakpabu yaningdaba phongloktuna wakat mifam phamkhre Farmer Association for Innovation Reformation Fair Kojumana Urea gi awaba mayok nariba asida authority na mikyang changbinaba phongdokre Amadi Best Friend Group na kidney fail oiduna lairiba mioi amada cell gi tangbang kutsinakre Krumzari PONYTV na pizaba numidangi Manipuri pau migyang tabiliba singbu Jennifer Sarmana taram nokjari hauzik pau sandok na pizari All Manipur nupi lupna sinduna ngasi kai sampat lairembi community hall da Manipur da petrol gi mamal wangkhalakpa amadi pochai tang baga mari leinena wakat mifam ama famkhre wakat mifam aduda All Manipur nupi lupki General Secretary L Santi Balana phongdokhibada Manipur da petrol gi mamal asi nongma gi hengalakpana maram oiraga nongma gi changdaba yadraba pochai gi mamal su hengalakli masina prajada chawna jaitheng ama piri haina phongdokhi Mahakna makata raduna Manipur government na VAT tax da chada kuntra hengetpa amadi central government na excise duty yamna wangna lauriba asi karigino hangki amadi multinational company singi loan di kokpiri aduga thaugi mamal asi tapna hengetlakliba asi lairaba miyamda awaba pibani haina mahakna maral sirakli Government na ujawala scheme gi makada gas connection kaya ama pikiba lairabasu gas cylinder gi mamal yamna wangbana maram oidaka Lairaga sizinaba ngamdre haina su phongdokhi Ain tawduna magi gas tu leiba ngamgadawribano aikhoi hana makhoina di ujala scheme gi makada connection adugya myamna pigre haire adubu connection piriba gas to thongba ngamdreba leiba ngamdradana aduna aikhoi karimta kanadaba miyamdagi sommaga lawni na khaliba amukasu yamna nungaitaba amana ngasi gari gi thau diesel gi mamal petrol gi mamal hengal lakparina School gi transport tawriba van bus na singba gari singse makhoina hana lawramba mamando suppose lupa lising ama lawramba duna lising ani lawgre lising ani hen lawbosu yawre school gi van bara sida aduna mama mapa singhina masa school thaba ngamdre hauji stationery gi item angakpa phangna tangkhre lairi ki mamal angakpa phangna tange school gi tuition fee angakpa phangna wangna lawgre aduga hairiba sigumba mayam asina Masa singse lairaba imung amagi mama mapana masa school thabang amdre nakal amaromda government gi school di totally fail helaga thamme mama mapana government gi school thaning dabui maram se masisu government se mase thikat kadabani Farmer Association for Innovation Reformation Fair Koizumana matam kharagi mamangdagi DAO BPR da haizabadagi DAO BPR amadi khangatlaba farmers sing EO Agriculture Officer Thabiraktuna Lawfam Singh GPS camera sizinaduna yengsinbaga loinana urea bag kuntra ngasi lomi singda subsidized rate ta yenthokre adubu low pari amada fau thabagi di urea bag ahum piraga mana masing thabagina pari amada kg kuntra khaktamak pibasi nungaizade haina lomi singna phungdokhi kaithelda urea laige hairabasu phangdaba amadi karigumba phanglabasu mamal asi bag ta lupa lishing ama chonga rom piba Lining ba matamdasu laige fangde haina phongdorakhi maram asna mari leinaba authority na migyang changbina basu phongdorakhi Wangu dagi kidney fail oiduna lairiba amom brozen chahi nifu marida ngasi naurem thong khuman themlekai da laiba best friend group BF China angamba sel gi tangbang pikri brozen asi hauzik ras medicity da layeng ba lakpani Layang balakpa asada BFG gi President Rameshona Luchingduna tengbang adu khutsin nakhibani khutsin nabagi thoram aduda Best Friend Group ki Information Cell M Jotin na haikibada ngasigi asina angamba cell gi mateng pangjabani amasung makha tarakpadasu e gi mathau lakpada e gi mateng pangani haiki amadi asigum laba sotharaba kanalizadra singi damakta government ki maikai dagi su migyeng changhaning bagi apambasu phongtoklakhi Aidana yamana thamoi sona news channel da best friend group nargong da laiba montem de kai da laiba
ꯐꯪꯖꯕ ꯈꯔ ꯈꯛꯇꯪ ꯌꯥꯝꯕꯒꯤꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯈꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯇꯤꯝꯅ ꯌꯥꯝꯅ ꯆꯥꯎꯕ ꯃꯐꯝꯁꯨ ꯅꯠꯇꯦ ꯌꯥꯝ ꯄꯤꯛꯄ ꯇꯧꯔꯒ ꯑꯩꯈꯣꯏ ꯈꯔ ꯈꯛꯇꯪꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯌꯦꯡꯃꯤꯟꯅꯁꯤ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯈꯔ ꯌꯦꯡꯃꯤꯟꯅꯕ ꯌꯥꯕꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯕ ꯄꯣꯠꯇ ꯌꯦꯡꯃꯤꯟꯅꯅꯕ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕꯒꯤ ꯄꯣꯠꯇ ꯌꯥꯝꯕꯒꯤ ꯈꯔ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯣꯀꯦꯜꯒꯤ ꯃꯤꯌꯥꯝ ꯂꯩꯔꯤꯕ ꯁꯔꯀꯥꯔꯒꯤ ꯄꯣꯠ ꯃꯌꯥꯝꯅ ꯁꯔꯀꯥꯔꯅ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯖꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯊꯥꯖꯩ ꯑꯃꯁꯨꯡ ꯇꯥꯡꯕꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯊꯥꯖꯕ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯧꯖꯩ ꯀꯛꯆꯤꯡ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯑꯥꯏꯅ ꯊꯤꯡꯈ꯭ꯔꯕ ꯄ꯭ꯔꯤꯄꯥꯛ ꯄ꯭ꯔꯣ ꯂꯥꯜꯍꯧꯂꯨꯞꯀꯤ ꯀꯥꯔꯗꯔ ꯑꯃ ꯐꯥꯔꯦ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7:15 ꯇꯥꯕꯗ ꯑꯩꯁꯤ ꯕꯣꯕꯣ ꯃꯩꯇꯩ CDO ꯀꯛꯆꯤꯡꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯀꯩꯔꯥꯛ ꯇꯣꯃꯥꯜ ꯃꯈꯣꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯤꯡ ꯆꯦꯛ ꯇꯧꯕꯗ ꯄ꯭ꯔꯤꯄꯥꯛ ꯄ꯭ꯔꯣꯒꯤ ꯀꯥꯔꯗꯔ ꯑꯁꯤ ꯐꯥꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯐꯥꯒꯠꯂꯕ ꯀꯥꯔꯗꯔ ꯑꯁꯤ ꯋꯥꯕꯒꯥꯏꯗꯒꯤ ꯀꯛꯆꯤꯡꯂꯣꯝꯗ ꯃꯈꯣꯡꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯥꯛꯄꯗꯒꯤ ꯆꯦꯛ ꯇꯧꯕꯗ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯋꯥꯕꯒꯥꯏ ꯍꯤꯌꯥꯡꯂꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯅꯦꯝꯅꯩ ꯂꯤꯡ ꯀꯥꯍꯧꯀꯤꯞ ꯑꯦꯂꯥꯏꯁ ꯀꯤꯝ ꯑꯦꯂꯥꯏꯁ ꯖꯦꯅꯥ ꯆꯍꯤ 33 ꯃꯄꯨꯔꯣꯏꯕ ꯋꯥꯍꯦꯡꯕꯝ ꯁꯔꯠ ꯀꯨꯃꯥꯔ ꯑꯦꯂꯥꯏꯁ ꯁꯣꯄꯥꯏꯕꯁꯤꯡ ꯆꯍꯤ 34ꯅꯤ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯦꯁ ꯑꯃ ꯐꯥꯏꯜ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ATMꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯅꯕ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯑꯃ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 2:30 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯂꯥꯡꯖꯤꯡ ꯕꯖꯥꯔꯗ ꯂꯩꯕ ATMꯗ ꯊꯣꯛꯈꯤꯕꯅꯤ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯆꯣꯡꯃꯤꯔꯦꯟ ꯀꯣꯏꯔꯦꯡ ꯆꯍꯤ 17 ꯑꯄꯣꯛꯄ ꯉꯝꯈꯩ ꯀꯣꯏꯔꯦꯡ ꯀꯧꯏ ꯂꯣꯉꯥ ꯀꯣꯏꯔꯦꯡꯗꯒꯤꯅꯤ ꯍꯥꯏꯔꯤ ꯃꯤꯑꯣꯏ ꯑꯁꯤꯅ ATMꯒꯤ ꯃꯦꯆꯤꯟ ꯑꯗꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯉꯩꯗ CCTVꯒꯤ ꯀꯝꯄꯅꯤꯅ ꯈꯪꯍꯜꯂꯛꯄꯗꯒꯤ ꯏꯝꯐꯥꯜ ꯋꯦꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯕꯨ ꯈꯨꯗꯛꯇ ꯀꯧꯈꯤ ꯄꯥꯠꯁꯣꯏ ꯄꯨꯂꯤꯁ ꯇꯤꯝꯅ ꯏꯝꯐꯥꯜ ꯋꯦꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯐꯪꯕꯒ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯤꯑꯣꯏ ꯑꯁꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗꯒꯤ ꯐꯥꯕ ꯉꯝꯈꯤꯕꯅꯤ ꯃꯈꯥ ꯇꯥꯕ ꯋꯥꯍꯪ ꯄꯥꯎ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ Rice tube hapa, catheterization hapa, enema tobinaba, experience lairaba, nurse amati doctor thibada awaba thengnabirabadi, wabiraganu Medlane Home Nursing Care Service Manipurna, pung kunmari chukna adongi yumda latuna, hidak kapa, injection piba, dressing tauba, feeding tube hapa, catheter hapa amadi, makhal kya ke anabasing experience lairaba doctor amadi nursing laktuna mating pangzari, akupa marol gidamak Medlane ki helpline number 920-598-7988 amukasu 920-598-7988 ta call tawduna tanabiyu natraga Google Play Store dagi Medlane app download tawduna booking taw Karigumba dom yumda laiba anaba singi hidakapa dressing tawba blood sample loba rice tube hap break imatung taram nokchari makhata ba paw pizari Tha asigi tang 23da Imphal West Khongjom Patpal Mamang Lekai da leiba mioi ama imung manunggi mioi singna layeng nabani haiduna Wangoi Pangal Sifai da hangba DS Biren Singh Rehabilitation Center da sinakhiba drug addict ama tamthina fubadagi sire haidi Thawong aduda apopi mamana yamna kana pendaba fongdokladuna mihat asida January basing ain gi oiba matik chaba dandi pipinaba Manipur Sarkar gi pukning chingsinki Center da layeng na basina kraba matungda tamthina phubadagi laikhidraba drug addict adudi Tekcham Jay Shankar chahi 38 kawi thodok asigi matangda laikhidrabagi apokpi mamana mahaki laikhidraba machanupa asi center da thamnaba Wangoi gi Pangal Sifai da leiba TS Biren Singh Rehabilitation Center gi thomi singna toine yumda lakhi maduda yumgi mioi singna macha adu nisa chaba tokhanduna mahausa gi punsida lakhaning labasu center da thamnaba fi chibangamloi haina fongdoki hairi Adupu hokiba April gi tang 23 gi ayuk pung 8 rom tabada Rehabilitation Center asigi thomi kharana machanupa bu center asida thamnaba faba lakhi roinyana imung manungi mioi singda thagi pifam thokwa fidi kon piba yagani haibadagi numit adugi numidangda center aduda thamnaba center adugi thomi singda machanupa bu sinakhi hari Adubu laibak thibadi center gi thomi sing aduna machabu layeng bagi mahutta kanagombagi thausil amaga loinyana machabu faraga hatna ba thorang oiramki haina apopi mamana phungdokhi
Tekcham J Shankar Misiga Mari Lenana MSF na loop ki maikai drug use prevention ki makhada lokhalakpa khongthangi saruk ama oina loop asigi helpline number da pau pirapadagi loop ki thomi singna chatuna yenglobada J Shankar ase phibam thina soktuna siraga lainam ki haina phungdokhi Maijing mi se ayuta lai aina ngasi ko ai di yamna chamna moina mi sa cha ba ji phahla ka do wening dana aina hoi na haide aduga moi se ayung thing da nu ngai te na ngang ni pung tere ma khai thung je la pa sai se da mana chak cha ring de lai ya aina chak cha khong ti je gi ge haide adegi di thoe moi se ka do ga lai no na haiba da aina ena mana bani khongjom degi kaino makulu na amaga aduro bisana na amagana dei moi ahum mama moi ahum se jinduga laaga ma je gari manung da inchalle injan bada man ima ai phare na haibda ibungo nang keno tumina salu kasu lauganu kasu tawroi nang phanabani ima na tawrise na haibne ba aduga moidi kana gumba ngi thawin salama yaure ba ma je yumda leninge je haningba ma akoi ji ama siraga di karigumba posakhra akoi de pamba gumba tawe ba aduduna ma je khajabi londa moina paisa charga center da puri ne na pubiraga fuga hatpaneba Hokiba tang kun tarukta nonglai nungsit na maram oiduna Imphal West Luker da hoba chahi chamnga rom sure haina panariba haino pambi asna leita khibada ngasi utra sanglen sana konungna famnaiba amaibi pena yauna laithau tawduna leibaki yaifana ba thongnikre chahi chamnga rom sure hariba haino pambi asna kum kanglaga panba matamda maikai aduda mhai marong chumi haina thajana ba uja urel amani ngasigi laithau aduda khulgi miyam nasu saruk yaduna pangthokhi Manipur da ngasi miyoi ahum nauna COVID-19 positive oikre laina asna maram oiduna miyoi amata sikide Manipur COVID-19 command control room na positivity rate asi chad amadasmik mari oiki hari Hauzik state asagi COVID-19 case masing asi lak ama lising kuntra charet chani kun yore loinana laikidaba masing na lising aniga chama kuni hari Ngarang Porompat Police ki team amana gari huran ba miyoi mangaga konana hurala pa gar taruk Royal Enfield Bullet ama fagat pa ngamkre faraba miyoi manga adudi lilong da makha jebar rasaniya dagi MD Imtiaz Khan chahi nifu apopa MD Kayamuddin lilong usoi pokpi tharau rok tagi MD Wahi chahi kun manga apopa MD Jabar lilong haurai bi makha lakai dagi makak mayum Rafiz Uddin apopa MM Basir Rahman Lilong awang lekai digi Saret Ajat chahi kun apopa Saret Hesam Uddin amadi Lilong Turel ahan bi ubak thongdagi yumkhaibam Helal chahi kun mari apopa Y Abdul Satarni hari Police tagi fangba paugi matung ina Porompat Police Station na lokhatpa case amada MD Imtiaz Khan hariba miyoi asi tha asigi tang kuni thoida Lilong chingkhong khongnang makhongdagi fa bangam kibani loinana mahakna hura lakpa alto car amasu fagatpa amki Makatana wahong pahong satabada gari huran bagi tabak asida khwaidagi chawna senaba MD Wahid hariba miyoi asisu numitu maktada Lilong Turel ahan bi dam dagi fagatpa amki MD Wahid ki mayumda thiba humbagi tabak satabada Saret Ajat amadi yumkhaibam Helal hariba miyoi sing asi fa bangam kibani loinana makoina hura lakpa gari sing su fagat ki hari Loinana Porompat Police Station na lokhatpa atopa case amada MM Basir kauba miyoi amasu haukiba tha asigi tangkuni thoige nungthil pung Taruk minit kuntra rom tabada Lilong Turel ahan bidam dagi fagat ki amasung MM Basir dagi hura lakpa car amadi Royal Enfield bike amaga fagat pa ngamki National Education Policy lising anikun NEP ga mari lenyana ngasi khuyathong da laiba Kanglaipak Students Association ki headquarter office da paumi singa unabada KSA gi Publicity Secretary Tourism Rana Kumar na phongdokhibada National Education Policy lising anikun asi Manipur government na athubada sana hanaba appeal tawbaga loinana masiga mari lenyana awareness program amasu pangthokani haina phongdokre Mahakna makha taraduna India gi mafam ayambada National Education Policy asi chatnaba laikrabasu Manipur dadi hauzik fawba sanabagi mami tadruri haina phongdokhi School education gi oina class 12 asi National Education Policy gi makhada nauna semgatpa amadi malem gi education chawkhatpada teacher education achoba thodang ama lauduna lakli maram asna Manipur dasu teacher education hena chawkhatnaba teacher education university ama hangdokpagi tangai fadaba lairapana mari leinaba minister amadi department singna midyang changhaning bagi apam basu phongdorakhi
NEP 2020 होरगदी 5+3+3+4 structure sida koi restructure tawduna koi new pedagogical and the curriculum structure da curriculum koi restructure tawbigada bani aduna koi hojik maram aduna koi hojik India gi government na koi lakhulak liba school education ki policy program da awonba ma yauna ba tawriba asida Manipur kanglei pangna khwaidagi kon NEP ase implement tawra kadoira haibagi nungmangba ama mahire amoina khoida faujari aduga makha tarakpada malemgi education chakhotpam tamda khoigi teacher education gi oiba achauba thodang ama role amadi adumak lawdun lagli maram masina Manipur haibdi kanglei pak tasu education lawriba thodang asi hena chauba scope ta laknaba iranda masida teacher education university ama hangbasi yamna mathau tarabra haina khanjai maram aduna masigi matang da paliba lengang asigi khoi concern education minister amadi chief minister gi punching sinjari Aroibada maru oba pau amuk hana pizari. All Manipur nupi lupna petrol amasung po jagi mamal hengat lapapu yaning da bafong doktuna wakat mi pam kre. Farmer Association for Innovation Reformation Fair Khoizumana Urea ge awaba mayok nariba asida authority na miyang jangbi na ba phongdokre. Amadi Best Friend Group na kidney fail oiduna lairiba miyoy amada sel gi jangbang kusina kre. PONYTV na pizza ba numidangi Manipuri pau miyang tabidi basingbu amokana kurumzari.